Miyoi lising na khuzing oiraga laukiba Manipur Kaiba Yaroi haiba miyamgi kholauna Manipur kanba khongchet ki top masak ama oikrei kokomi na silaga chatpa miyamgi khongchet aseda saruk yananaba miyoi lising kaya ngasi ayuktagi kwakaital gi tidem ground tamna atat akham leitana laknakhi khongshan ba haunanaba leptana khiba pungfam ayuki pung tara tarakpa aduaidadi tidem ground adu mina chikna china bangam khide Mi ka hena yamba aduna maram oiraga khongchet ase ningthina chatpa yananaba kokomigi volunteer sing miyam adu kupna senaki State amadi Central Force nasu khongchet adu asoi angam amata yaudana chatpa ngamnanaba akan mamong do honaki khongchet adu ngasi ayuk pung 12 taba aduaida kokomigi convener YK Diren amadi hanagi convener singna mang tharaga khongsan bahuki Lamdam asida khundariba tongan ba kanglup furup sing yauna club organization mairapai bilup amadi CSO kayana amatta oina sarugyaduna chatkiba khongchet aduga mari leinana kokomigi convener YK Diren hai Democracy chatpa leibak amada leibak adugi citizen sing tha kunthra nithoirom lengba chatpa yahandaba fibam amada thamba haibasi democracy khongauna bani tha kunthra nithoirom suraklaba irang asida India lengakna chanaba thabak amata paikhatana leiriba ase yamna ningba kainingai ni miyamgi fundamental right ngakpa haibasi lengaki mathongni miyamgi pendabagi kholau ase India lengakta laufam thoi haiduna miyamgi khongchet ase chatpani India lengakna Manipur thugaina bahotna ba yaroi Manipur gi ngamkhai Kaiba Yaroi narco terrorist singda India lengakna sawatpagi mami ama tariba ase khudakta lepkadabani haina mahakna makha takhi khongchat atuga mari lengdana lup asigi hanagi convener khuraizam athobana hai ngasi lamdam asigi miyam punna thoraktuna chatliba khongchat ase India lengaki maikaida yamna nakhai sengba wafam ama thamnabani India lengakna Manipur miyamgi mathakta chatharakliba proxy policy ase hongdokta bataragadi irang ase loishinabagi lambi uba phangloi haibasi miyamgi khongchat asina utlibani haina mahakna makha takhi tha kuntrari thoi suna miyamsi aikoi leng otpa yahandana aikoi democratic country mada democratic people lamoina aikoi singasi lamdamda Manipur amasung masigi leiriba fundamine ba phurup sing sigi aikoi ngasi di tha kunthra ni thoi crisis asina maram orakan aikoi leng botpa ngamhandana aikoi phajil laga thamme ba ko hairi ba punamak sing asi amadi aikoi kanglup masel gi marakta hanadagi hona nungsi chanana leminaraba yelongai dagi leminaraba phurup sing sigi fundamental right mayam sing ase matlaga khoi namjel laga democratic right mayam ngasi di namjel laga thamme ba masi gi pendabagi aikoi miyam gi ba pendabagi kholausi India government aikoi laufam haiba wafum duneba maramdi kaino kanda miyamgi hak miyamgi responsibility punamak mayamgi rights sing ngakpagi thaba se government gi mathau neba na government na magi mathau du toroktragadi people sing gi movement haibasi mathau tare haibdo ekoi kokomi da phaujabaneba maramaduna hairi ba tha kunthrain toisi ba suraba singloba crisis asi loisana bohna bada India na Manipur thugaina bohna gano Manipur ngamkai kaina bohna gano Manipur da proxy war gi thabak si lepu amadi narco terrorist da makoina sogat pagi mong da leiribasi kudak ta lepu madu leptragadi Manipur da tangdu leita ba phiba ma leiroi maramado tangdu leita ba phiba ma leina ba mioi bagi fundamental rights ngasi free movement yadriba IDP sing na masi mayum da sa kunthra ni thoi leiba phangdana sedang phomlor kanda leiriba sigumba mioi bagi human right mayam humlet to buse masi kudakta India government na lepkadabani haiba adumlaba wakhalol dugam loinana aikoi Manipur gi apun bagi saktam hana dig leraba kanglu kunthra mari manga na aikoi nungsi sanana leiminaraba hana phibam do madu hanjanna bagi damukta aikoi punamak leiminari bo community punamak ki representative yawaraba du ngasi gi khongchat ase masina aikoi miyam da nation da international da aikoi masigi aikoi gi pen da wi kholau se lawbagi tanja do ngasi gi numisi da lobani haiba wafam ji thamjage masi akoi Manipur miyam na tholoktana sarkadoriba khongchat si India government gi maikaida yamna nakai sengba wafam ama thamnanabani asuk sangraba chahi ani makhai hena laaba irang asi matam ayambada masi meiteiga kukiga khanabani hana sunabani moi mase yasannadragadi irang si loisanba ngamoi haiba yamna aranba wafam ama makoina ngangaga leiribase masigi aranbasi ngasi akoi sabak phakto kanda masi aranbani masi wanate Manipur da thoiba irang asi India government na chatharakpa adungloba proxy lanmi sing maruina chinkuki narco terrorist sing bu makhoi gi proxy lanmi oina sinara kanda Manipur miyam da lan tan bani hariba masigi mokhoi gi policy
Manipur miyam ki mathak da chathari ba proxy war ki policy se masi India government hongdok da taragadi Manipur irang si loishanna bagi lambi ma uba phangoi haiba se masi ki message mi yan hanbada thamnana bani ani subada अखोना हौकीब डिसेंबर था ममांग चाही की डिसेंबर दगी हौना IDP सिंगना मयुमदा हंजनननबगी चप चाबा अकंगनब पॉलिसी मा मखोगी सिक्योरिटी की अरेंजमेंट तौननब वाफम कयाम अखोना थमखिबसे ngasi bauda masak thokpa thabam to lokhatpa udabaga loinana chingi area singda haujisu narco terrorist organized oiba armed narco terrorist mayam amana micham miyam harpagi thabak sei tatna leptana chatharakpa aduga madugi mathakta India government na pakhatpham thokpa military action security action amadi legal action na chingba karigumat masak thokpa thabam ta tawdana chingda narco terrorism gi marum kolandana thammakanda tampak shanti purana na ba honagani haiba wafam ja masi miyam da minamba thawongamani haiba masi gi thawong ji India government na hongdokadabani haiba wafam masi ngasi gi relation na paujel chatkadabani ani ahum subada IDP सिंह असी मसागी मयुमदा अथुबदा हंजल हननबगी चप चाबा मखोगी वाफमसिंग मियाम ममांगदा प्रोग्रेस रिपोर्ट यावना खंगलकांदा पाखकदब थबकसिंग नाखैसिंगना पाखकदबनी मदुगी मायोक्ता लेपकपा IDP सिंह मसागी मयुमदा हंजननब थबक पाखलकपदा मदुगी मायोक्ता लेपकपा मियोइसिंग कांगलुपसिंग मदुगी मथकदा गवर्नमेंट पाखतपम थोक थबक पाखदब तारगदी हारिबि इरांग असिदा गवर्नमेंट पुनिंग थोकपनी हाबसे मियामना लौरगा लैरबनी मसिमसु मरी सुबदा अखोगी मियाम की मिहुट ओइना लैरिबा फब फतब तोंगान वाफमनी मियामना खल्लगा थमग्रिबा मिहुट की लैंगाक अमा लेहंदना चाही अमा हेना प्रेसिडेंट रूल नि हाइदना दिल्ली ने रूल तहोलगा लैबा मतमदा इरांग असी लोशनबगी ममी कइमता तादना सुमाइना सुम चथरगा लैबसिना अथुबदा मियाम की डेमोक्रेटिक राइट हंजल हनगदबनी मियाम नि पॉपुलर इलेक्टेड गवर्नमेंट से रिइंस्टेट तोगदबनी हंजल हनल सेमन गदबनी मियाम की डेमोक्रेटिक राइट से मतप यारोय हाइबा वाफम असिगा लोइनाना ngasi gi khongsalasiना इंडिया गवर्नमेंट मफमदा हाइरु वाफम सिंग असिदा युमफम ओइरगा चप चाबा इखो मियाम की फिरेबदो लाउथोकनी मसी की लाउथोकदो वाफम सिंग असे मसिदे इंडिया गवर्नमेंट ना चप चाबा मसक थोक थबो पाखतब यारोय हाइबा पाउजेल सिंग असि तिल्लिबा मणिपुर मियाम असिना चप चाना इंडिया गवर्नमेंट मफमदा थमननब सीएम साबो खोंचन ने हादना थमजगे जैन समाज अखोय म्याम से लाइसे हुंबु मुत्रा से जैन समाज इम्फाल से रिप्रेजेंट तोपने अखोय सिदा पोकने सिदा चौपने सिदा लेबने अद मणिपुर से कायबे यारोय मणिपुर से कंसे मणिपुर से चौथोकन से अदुई मरमदा अखोयना सिलाइबा कोकोमिना सिलिबा खोंच से यावई लाकने मसी इंडिया गवर्नमेंट तौर थबसी मसी पेनिंगाइदी ओइदे मसी यामना अथुब मतमदा वाराई सिम पुरागा मसी तंगु लेताना लेबा मणिपुर मा पुरनबा होनबियोना कबि मणिपुर जो तंगनदन जुम लाकपनी मणिपुर की गवर्नर अजय कुमार बालादसु मसी आई बसिरोम कयामसु पिसिन जखरे कबि मणिपुर दगी प्रेस रिलीज क्या थोखरे मसी ताबीदबसे कबि मणिपुर की ओइदी ओइना मसी याम पेंदबा थमोय नुंगाइतबा अमा ओइना लौजै ngasiगी सिले लांगिबा कोकोमीगी मणिपुर कनब खोंसर से कबि इनेना यामना लुमना यामना लौजै कबि इने मणिपुरना मणिपुरची गी इंटरगी कायबे यादेन ममांगी जु लेप्तन लाई हाउजु जु लेप्तन लैरी तोंगिसु लेपिगनी हाइबा वाफम से ताबी येंगिरि पुन मक्ता कबि जु एहांगना कोक नोना खुरमजबग लोइना मसी आगे अपिनजे थमजरी कांगला तो भी खुंदा के मी मयाम लाए नुपा सिंह सु यावे नुपी सिंह यामे आखोय गोरखा कमिटी दगी नेको अदो आखोय दि शांति ओइना पामे आखोय लान कुंबा पामद्री आखोय आसिदा पोगा चाउरगा आखोय शांति ओइना पामे मणिपुर आखोय इमाने अदु शांति ओइना पामे शांति पुगे दौबगी आखोय लाकपने आसिदा आखोय शांति ओइना पामे ngasi रेलीदा आखोयसे कांगला तुम भी गोरखा मयाम ngasi की पीस रेलीदा आखोयसु सरुक यावगे हेरगा लाकपने अदो अखोयगिसु सेम इंटेंशन ने वी वांट पीस एट मणिपुर एट एनी कोस्ट सो इन दैट कोस्ट वी आर वेरी मच हैप्पी दैट टुडे वी हैव बीन ए पार्ट ऑफ दिस रैली अदो अखोयना ngasi लाकपसे अदु खक्तने अखोयना पीस पामी मणिपुर दा असि मतंगदादी गवर्नमेंट से याम स्लो इना थबक सुबसे उबा फांगे मयामना अदु मोइना जो खरा अखोय मणिपुर की से खरा इंटेंशन से खनबीबा मोइना अखोयना वारी बसु मोइना खनबीबा तारे अदु हुजिक फो मोइना खंगमोइना खनबीदबसे अखोयसु ज्ञान तादे सो इट्स अ पर्सनल अपील फ्रॉम ऑल द पीपल्स ऑफ मणिपुर अखोयगुंदा प्लीज हेल्प अस एंड सेव मणिपुर टू बिल्ड अ वेरी गुड एंड अ ब्राइट मणिपुर इन फ्यूचर असी को कोमिना सिनजादना अखोय मणिपुर कनबै खोंचर सिदा अखोय सरुक याजाबसी तोयदोना हायनांगे लेते हायबादी एनी अमना लागासो अखोय मणिपुर कायबे यादे मणिपुर कनदबे यादे हायबे वखलोंदने अखोयनि यावरिसे एनी मीन्स एनी साइड की एनी लाकनिंग लाक्सनो अखोय लेरी अखोय मणिपुर याहो मिसिंग लेरी मणिपुर कन्नबैदमक्ता
don Manipur kaiba yade haibagi achetpa wakhalon ga loinana ngasi akhoi jothegi tribe ama oina khoi yaw lakchabani ngasi khoina lakcheriba rally asi khoi Manipur kanba khongchat kokomina organize to bududa khoi IDP sing khoi saruk yaba lakchabani khoi Chuchampur gi oina khoi adum loina maximum loina la Chuchampur khakte nate IDP punamak more kangpopi adudi ikau dolai thabi sadu yang khuman torbung bangla napat tangjing na chingba khoi IDP punna khoi sidagi loi hore IDP sing around ain khanbada IDP se mi lising tare nipan tara mukti sugane na khalle adom masi akoi lan se chahi ani makhai sujale aduna akoi karamba matamda karamba punghamda akoi yumda hanjangani habagi akoi hadugi ngasigi rally sigi akoi kano pandamda lakchabani haitare ne khoi akoi se yumda chahi ni makhai ahum akoi relief camp da lerak pase akoi yumda changbagi akoi yumda isagi yumda changani haibagi thajabase akoi ngasigi IDP khakta natana akoi lebak miyam punna akoi amato oina akoi saruk yaraga lakposida akoi thajabase hena akoi pokle haitare ne akoi sahi ahum phadoraba sibawa khoi yumda hanjanda base khoi isa gi yumda yamna hanjanningi aduiduna khoi athuba matamda lenga asina khoibu isa gi yumda hanjal hanbiyo haiba wakalon sida khoi di sap leptuna le khoi yumda hanjanda base kuira banina matam kuira abanina khoi pukning su yang nusi haiba di khoi kari haini khoi isa isu leiriba khuding maksisu amaga tongan khoi imung manung bhaba tongan le aba hujik pebikete ta leiyune na hari sisu khoi mayam imung family amagi punna leibada khoi sandeba aduiduna adai like su tamba isa isu singse tongan adum lei aduiduna khoi athuba matamda khoi isa gi yumda hanjinjage haiba wafam asine gomingi mafamda khoina thamjaningi basidi adum ngasi chaliba khongsalasi na maram oireraga aikhoi matungda aikhoi isa gi yumda hanjanba ngamba haibado adugi wakalonda chacham khoi sumaina khoi isa gi phibam mimana da ju suma lebak ki kenu dadi khoi ji yam di kai ji mating putok tuna lebak ki thab te khoi thab yaning mamang lu chat khiba amuko mu UCM singgi da ju khoi dum chat pa dum saru adum yai India layang na khoi sumaina thammi je khoi yam tina khoi haingai leitna nuai ta ba power kari haiduna khangdi masi khoi de wot thamoi de wot pa haitare na khoina tongning pot thabuk sing ju khoina kai tare khong khut punjil laga tham bai tare na admai tham ma kan yam wot nei bi film tawe si thawai nuai man na khoi hybrid li si saru ya gen thok charak ban ngasi khoina chaliba khongjat se ai khoi gi me gi tang ahom 2020 dagi khoi gi lebak sida yamna thoning da ba thodok thokhiba duna maram oiraga masikun baba thoning da ba thodok sing de lemna na bagi da India government amati Manipur government da mamang dagi takna duna lakpa adubu makhoina matam gi matungina ingthare tapthare hairaga laipa ki oiba thabak sing da hena makhoi gi politics ke khudeng jaba laura kanda miyam unam tharaga achauba pukhi mada hoijal lagai khoi bu thamado na moina phaling ba matam da phaba yaba adugum ba wakhallol do mase makhoina tawri base khudak ta lepada bani amadi machigum ba khongchala sina miyam dai khoina tai badi ngasi malengi mipung khudi makta Manipur miyam na madaw karam na leli bage awa ba kari nangi bage ha base khangna na bagi da makta aduga India government na sumami tu na uraga mana tu na taraka da thoning da bai khoi Manipur gi miyam bu ning tam bage hak maliba ai gi mioi ba magi oi ba human right khongang na ri ba che khodak ta le ko da bani kari ko mama sida ya da ba tar ga di makha ta na hen na kan ba khongjang ma ya mama lepang miyam na jela kare adu ka makhoi na athu ba da ba ka da ba se IDP sing magi mayum da hanjel han ba adu ka loina na ai gi phau ba ya da na ai bu mafam khudi makta pal loina thingaga thammiba lambi gi khudong cha da base khudak ta lok thoka da bani haiba ai gi adugumba warep tu ni kari kum asira na da ba tar ga di miyam punama aurga hen kan ba khongjang chal kan hai warep tu